Ngasi numida wairam phongkhiba pawniko pause degi maruoiba pau khara khangatsaraga miyamda khudo tamjike COTU na January 5 phaubada chathagadaba tote shutdown na mahousagi punsida chaona akaiba piri kuki meitan singna mamang sai 2019 ge December 13 degi numit 5 ni chupne Imphal East ki thana popi maningda uyok singthak yaungna tongan ba mafam singdege maitei khol thana popi yangang popi chanting khombak sana save Saboko kunang na singba mafam singda leptana bom amasung nomay kapsinduna landarakpada miyoy mari aso apa nangan kibaga lanyana BSF amasung CRPF na uyok singi area domination tawduna laising kibagi mayokta COTU na anawba sa 2019 hauba numitagi hauna National Highway Number 2 Imphal Dimapur lambida matam kaktaba broke ki khongjang sangsilakpadagi Imphal tamna pojai pusilakpa truck sama 130 henbagi driver amadi handyman sing amasuk passenger puba gari taragi miyoy sing sinapatigi dal marakta yarek tuna leire yarek liba sing asigi manungda Imphal da pojai sing thadaramlaba matungda Dimapur tamna chathagadaba ahamba truck samarom su Semai police station manakta lekle sinapati da panduna leirakliba gari singi manungda miyamgi chana thaknaba sena innaba polam amadi yumkai sabage polam ching yaure Gari sing aduna mahousagum Imphal tamna thaujalakpada Kampopida Committee on Tribal Unity COTU na highway thingilakpadagi changsilakpa ngamdana panduna leirakkhibane ningthamthagi matamda yamlaba truck amasung passenger gari singi miyoy singna lamkhangda panduna leirakliba asigi matangda All Manipur Road Transport Drivers and Motor Workers Union Highway Number 2 ge in charge maibam inauna pami singda phongdorakpada broke chathariba kanguna highway thingjimanatana atai atopa khongjang changsin haninge masida natana Manipur de lairiba furupunamaki nomagi changdraba yadraba polam sing pusilakpada driver singda ngahak laitana apamba pibasi tawbigano haina appeal tawrakle loinana COTU na highway asida chatharakliba lambi thingjamagi khongjang asinataba atopa khongjang ama chathahaninge hauji inglaba ningthamthagi matam asida gari handmail amasung driver singda khudongchadaba mayokna haliba thawong ase tawhaningde hairakle Makha tarakpa pauda Governor Ajay Kumar Balana chair lauduna ngasi security meeting mifam pangthokre Manipur gi Governor Ajay Kumar Balana chair lauduna ngasi Imphal gi Raj Bhavan da security gi mifam ama pangthokuna state asigi hauji oiriba security gi phibam yengsingkhre state asigi hauji oiriba law and order gi freaking taraba matungda state asigi mafam punamakta security gi sindok sinjing gi matangda maru oina border area da Fox tamdana yengsingke Governor na DGP da miyamge aso engam thoktana ba hotnabada henna mi engchangnanaba direction pibaga lodana army amadi paramilitary forces singge officers singna su state asige law and order ngaknaba hotnabada administration mapumphana cooperation pinaba khanganke ngasigi mifam aduda Manipur gi security advisor Kuldip Singha DGP Manipur Rajiv Singha Yankhaitere Mountain Division के Major General Sumit Kaptil amadi IGAR South के Major General Rasrup CRPF amasung BSF के senior officers singsu saruk yakhe makha tarakpa pauda Kampopida makha taba thoaningdaba thodok thoktanaba DC Kampopi Mahesh Chaudhary section tharong lakhotkrai Manipur da thokliba thaw kun phajilaklaba irang asiga mari lenyana Kampopi District ki District Magistrate Mahesh Chaudhary cherol ama thadorakre cherol adun hai hauji mahaki jurisdiction asida koliba jaga singda thokhraba pamdaba thodok kaya asigi matangda mari leinaba government authorities singni irang sing ase karidagi tholakibano amadi athuba matamda mari makhong thidoktuna administrative response athuba matamda pinaba hotnanabagi matangda hena khomang soksinaba district asigi Mari lainariba Kampopi Champhai Saito Gampha Zone Saikul amadi Luntingge sub-magistrate singna masa-masagi office da station tawduna leiraga pamdaba thodok tholakadabadagi section tharong lakhatuna sem saduna leigadabani haire loinina karigomba sub-magistrate singa sina lift lauge haba tarabadi district magistrate Kampopi da mangjongnana ayaba laugadabani haire hariba sub-magistrate singa sina magi jurisdiction makhada Tariba local residents sing ase ngak senaba thorang kaya lokhatuna makhoina government na piriba power sing ase kanglon chomna sijinaduna pamdaba thodok sing thoktana ba hona gadabani haina su zero aduna makhatari makhatarapa pauda
Malem thongam ngasi amu hana police na fajingkray. Manipurgi apumbagi saktam thugainaba hotnariba Kukizo MLA singi mathakta Chief Minister N. Biren, Speaker T.S. Jabrata amadi BJP Manipur Pradesh ki President A. Sardana laukapam thokpa thabak laukapinaba kayarak hanna hajakrabasu tabiraktabadagi ngasi anti-BJP campaign ki khongjang changsinaba hotnakiba Malem thongam ngasi amu hana police na fajingkray haide Malem thongam ngasi ayupung 12 kha helakpa adwaida New Second ki area dagi police ki kanguna fajingkibani haide Mapu police na fajingkray habagi pau hek tanarakpadagi magi khongjangsu sagatuna lairiba miyoi kayana Malem thongambu condition amata yautun thadoknaba dabi taladuna akamba khongjang changsinaba sem sakre haide Makha tarakpoina paujel pause digi marueba pau khara khangacharaga miyamda khudo tamjage China da COVID kamanaba NSPB nauna sandorakpana malemda mi paiba poallei COVID-19 variant ka hairap manaba human immunovirus MSPB kauba virus makhal amana paktaknana China da sandorakpa asina malemgi miyamda nauna mi paiba poanbaga loyana anaba virus asigi mathakta kupna yengsilei adova Indiana virus makhal asi kari sunungsa thiningai oide haire news agency ki report matung inam China ki hospital singda miyoi kayana mask optuna COVID-19 pandemic ki matamda section tharang lokhakibagom MSPB laina sandorakpa matam asida social media singda photo amasung video sing thadorakpa sina malemgi lebak singda amu hana mi paiba poallei MSPB asi kumjali singaniga sumna amadagi haungna China da sandokpa thengnarakhe laina asi COVID-19 ga hairap manaba maramna chahi mangagi mamangda COVID-19 na miyoi million tare lomsian kibadu yenglaga karamba section tharang lokhakadagi haibadu khanaba haure haide China gi Foreign Ministry na thadorakpa press statement amagi matung inna respiratory organ sing da infection thoaliba MSPB ase ningtham thagi matamda sandokpo oibana leba asida ela lauthokibaga loinana China gi citizen amasung foreign tourist singna Hakshal gi matangda section thorang sing masana lakhatna bahaikrai nakal amaromda India ase matam adugi COVID-19 pandemic matamda khwaidagi chawna chaitheng phangkiba leba amani haina Directorate of Health Services ki official Dr. Atu Goyal na phongdoraduna India gi miyamda MSPB gi matangda kari sunungsa thiningai oide akiba phawbigano haina appeal tawre mahakna makha taraduna hai MSPB achi miyamna loklei hau Kamal call tawduna flu nabagi symptom yawba laina makhal amani adubo World Health Organization na nauna sandorakliba MSPB gi matangda karigomba wafam amata phongdokpa leitre amade malemgi oina laina asiga mari lainana state of emergency hauju phawbagi oina lauthokpa si leitre